Kurumjari. Notice window morning analysis meaning Tabiru Mayam Pumna Mopu Han Maktada Dongi host Rakeshwar THOUDAM Mayam Butram Nopjari. Masi in front of phone Kiba Pausi Sing Kana Nabgida Makta Kogi Gas on Linkshin Lebiriba was a Sim Mayamda Umtang Satak Sage was a Sograkum BUBHOL General Secretary AMCU Ozabo Han Maktada Notice window game Makati Ozabutram Nopjari. Uzangasi analysis asi makha chathak tring ai mawo ina na ahan bada khoi headline sing da kari kari hai bage hai bodo amtang mayam da patok charamge National Space Day 2025 na lak pada Manipur gi hanagi Chief Minister Nongthombam Biren ya phaba paujen pirakli Kontabi thodok ki achumba wayal phangna ba lamdam sigi pongmi singna khongjang changsilagani State asida security force na aina yadaba mawongda thabak chathaba sing phagat pa leptri Notice term top left and Sangsilakli ba asi India Thugaina Bani Haina Tamil Nadu gi Governor R.N. Ravi na Fongdokre. Oja chahi ani helaklaba irang hojik leitre athuba matamda tangdu leitaba pusinabagi hanagi punsi mahingda hanjila kani haibagi asetpa thajaba Union Home Minister Amit Shahana Fongdokre ngarang Kerala gi Kochida fangthokhiba Manorama New Conclave 2025 ta wafam asi Union Home Minister na phongdokhibani oja masigi matangda ojagi motkari thambininge amadi ekhoi Amit Shah Home Minister Amit Shah na phongdorogliba wafam asi chahi ani helaklaba phawba irangje leitre amadi tangdu leitaba punsida hanagi punsida hanjelakle haina su phongdokpirakli adu hojik mayu makai mai tumna sakraba relief camp da Manipur gi mafam da hangna leiba relief camp da changjapfam lawduna leiba akoigi lanjen aduna leiba IDP sing hanjanba ngamdriba asi gi matang oina Santi lakle haiba si akoi maitai praja ama oina khoi apangba sibudu oina thokladra natraga akoi da ngahang ki themnaba oina tawribra haibu ojagi mot kari lebi haibu thambiyoja Rakeshwar hanamakta da Notice window TV new TV gi viewer sing busu yawnai kai khumna thamjari yaipa paujin pijari ngasigi loinana Rakeshwar na pukhalaiba topic si ngasi khabar singi marakta khwai maru oibani haiba tare ko anbagi hojiki Tamil Nadu gi R.N. Ravi hana notice ki am expert oiba ko Nagaland gi kana oiramdana khoi leramba kaino ni am khangba poni ma haisi adum adu chumi ko gi Amit Shah gi Shanti hanjale haiba kana wafam ani ji yamna contradict to ba haiba tare aduga contradict in the sense that Ravi na haib the sumba kanu manam jaw ko aduga saigi Home Minister Amit Shah na hai na loinbak lan ba haiba tare Shanti si karino masak khangda ko koi force peace haiba tare aduga kaya malaiba ngasi bauda 60,000 displaced persons mayam ko mayum like magai litan leiba magi original home da hanjabi yadana leidiba matang si reality ni aduna aikoi gi apose India se larika highway leitrabra sai khangi sai gi PUCL gi independent keronaga piling tureng akoi hai ba khop khar leidi to kai cham na me 3 digi issue ji impanda kanuna sai gi thok hana thokpadagi kuki myam ji asian ba hobadagi lan ji thokpani ga haibu ma yamna kuina ga thijalaga kanu to budo iran lan paw ma asum puthok ngam da haiba tare academic intellectual kano se yamna kala name jani kanu bart ki leiba kana academician or intellectuals myam je si lere aduna hojik point si Shanti si karino sini hojiki Rakeshwar gi wahang dala ije ko ana Shanti si akoina sum phagi asumba sum yaw da Shanti si sai German gi Hitler gi Shanti gi formula ko adagi allied force ki Shanti gi kana ko gi formula ga an leidina ko ai German gi kana da an lan atawu matam da Hitler na magi army ship ta German Shanti leirabra na har kan da yes sir na khumedo aduga kamaina leino har kan da German da jiu mo leitre oi hat kresine na adugi Shanti ko kana definition do ai khalere allied force ka amuk Hitler ga Germany Nazi kangu ga lan song na re dagi allied force na takhai re ko even Hitler book sire nagi loimbak chai chai re ko adu da allied force ki na hangye do mayam na kana leader mayam na country sing ki ko magi chief of army staff command to German Shanti leader lai re ha kan da
कमाई लेनो हर कान नाजी हम लेत्रे हिटलर याव लोइन तुmme सीरे हाइब शांति की कनो दुनिया डिफिनेशन जे हाइबदी फोर्स एत तौरगा मीगी हार्ट नतगा रियलिटी थमोई की असेंग कनो मयाम दो लेतबिदा थंब शांति की मोंग हाइब तारे मरमदी अखोई एज इट इज सही अनि मखाई पार्क पजे हौजुफो दुम लेरिनी को राकेशो को मोरी लंबी अखोई कमाई तौरी नेशनल हाईवे हांगब्रा हांगद्री को डिस्प्लेस पर्सन्स मयाम से अखोई बाय डिसेंबर थेंखांग नाइन हंजंगनी हाइबनी द पेरीफेरी खरदा खरखरा अखोई हंजनबसि नतना हुजिकि मेजर अखोई डिस्प्लेस कनो जे लोकेशन से अखोई मोरी को सुचानपुर कांगपुकपी असिनी अखोई की कनो से मपुइना डिस्प्लेस families the persons mayamna rehabilitation tauba means kind of resettlement tauba haibase asida oithoba kanda akoina masai ki displaced person mayam chi ki magi kind of mayam ji issue ji address tawi haidini hata haijin ba leibase masi bharki politicians na political leaders ngi kind of se masase masina miyang gi मरुना पेरीफेरी दा लापना लेबा सिदिया कोई यामना नुआई तो फाउनली को कोई सिंगनबा अदि मोनसु थाजबा थमदबा बॉर्डर वनगा थंबा समायना कोई सी भारत की लेरिबा मागी नेशन मेकिंग प्रोसेस असिदा यामना का है सेंट्रलाइज तौबा को सेंट्रल पार्ट सम स्टेट सिंगजा हेना कनो तौरकांदा कोई मपान की पेरीफेरी की पोर्ट मयाम से याम नेग्लेक्ट तौबगी मम्मी याम ता साउन ताय हाइबा तारे को अदुना जी क्लेम तौजबो अनि इंडिया दा सोशलिज्म चटपा लार्जेस्ट डेमोक्रेटिक कंट्री नि गा हाइबा मी मसिंग याम जुम हाइबे वनि को अदुना इन प्रैक्टिस जे अयामबा पेरीफेरी दा ले मयाम से याम सब्जुगेट तौबा हाइबा तारे एंड देन डेमोक्रेसी हाइसी राकेशोर मालिंगी मियाम ने यानबनी लॉ ऑफ लैंड ऑफ लॉ हाइबनी को and the law makan sida ko international laws ko lady then ko conflict situations the international humanitarian laws lady ko then amasagi oiba domestic laws lady ko and the law enforcing tawba sida yamna miyam sing asigi rights ko guaranteed by the constitution of India na piba ko mayam sing asigi kano mayam si amta phangdi haiba tare ko particularly Manipur and the northeastern region the area sida maramaduna hairiba hojik awabagi awaba ngatani di akano koigi sangmasam sajallaga kano saye loibadona ko mioi bajingje fabricated kano da yum haiba tare ko adu koi su satlaga yengure magi leiriba imung manungi kano su ka gi kano yamna nuai ta haiba tare imung amada imung amada koi gi mite gi natraga even any human body haiba tare ko family ma leiba haibse family tu magi parent ki then masa nupi masa nupa ko sigumbagi mayam ama leiba inkhala iba kholak leiba adigi saba thapagi dieting gi then environment gi leiba mayam do yamna pick mami ama ninaga sum matam khara bhara daga leigadoba gi mawong daga thamba ko mi ama khaknaga adjust tawdu family im thamjanba aduga tumham chabham ka gi aduki matik haiba tare masi khanjaluraganda aduki matik kano gyan mami ko dulai inkhala ibana pim samana magi daily activities natraga magi ko leidna masagi biological kano mayama ko anipa psychology da aduki matik impact chi pi bani ko aduna koi pillar ama hayeng orako citizen am orako matamda depression stress mayamna kano tori mayamni so adu yong address to sang mani adu bundu aduki matik deprivation ni asi khabar jingi makada ko them happy every day kan sai gi kan displaced persons mayam si families ni wari ba kholi gi report ti akoi pari ko ahong mo karim te leiti hauji pok de ko aduga sumna khaki khulai pari ba khara khaki kan nomai kap kapsin da kitang level le haraka shanti te leita ba ka shanti te leiri ga ina haijin ba kan do adunida akoi ne yam nuai trize aduna shanti leire haiba wafum se akoina object awi aduga shanti haibse karino haiba bharat ki definition of peace to malayam gi
human rights ki 1948 ki Universal Declaration of Human Rights ki India itself so human rights constitution people guarantees ko sigumba Human Rights Commission of India Manipur Mr. Ma step branch sigi mayang provisions mayam sina pidi mayam si yenguraga adu ki matik kana tayo na banga tani haban the how say peace si lairi hai se lairi hai se kamana oigani ni makata si ko to za mathangi headlines ta amaina lakchang news na NSM-IM gi luchingba oiriba muiba lakliba October tha asida mahaki poknampham lamdam urkhulda lakadauri source amagi matungina nagagi luchingba oikraba muibana chahi 50 gi matungda mahaki poknampham oiriba urkhul somdada lakpada handaki khongchat asina ahanba oigadauri hairi NSM-IM gi luchingba asina mahaki chahi yamsilakpa na maram oiraga hakchangi phibam sokchalakpa na maram oiraga mahaki poknampham lamdamda lakadori bani adubu mamang da thokiba thodo akoigi haugiba inkumja lising tarada NSM-IM luchingmana mahaki poknafam lamdam urkulda lakadabada akoigi Manipur State Force amadi Nagaland amadi Manipur ga tainabani gi mau gate ta khut thoknaba adagi asiana yawba kayamsu akoi thokre ana hari adu hoji hoji oiriba akoigi paliba lengak se PR na amuk mohut retaliate tora banina masi lakpa matamda muibana kayumba akhoi Manipur se lakpa matamda thoningdaba thodok sogapan asiana amadi ban na chingba adigi akhoi praja singda awaba satra singda awaba se akhoi mayoknaba tholakadra waja natraga ma lakani haibasi akhoi da kari karamba paujin bibiningo da masi shanti romda oina lakoi phionda lakadra masi hana gi type da oirakadra hoi rakeshwar kanoni hoi NSM-IM je adum mayamna achouba kanogi laloba lup haiba tare aduni recognize tawraga lakhibagi wari lei ko muiba one of the leaders of the NSM-IM ko na saigi hariba makoi issue jiga mari lena Manipur su nuai taba thodok mayam thokrabani June 19 gi ko 2001 gi akoi da leini 2010 la saigi sangakani haiba May 5 to wani ko the issue mayam da saigi ceasefire extension gi pot lakhre without territorial limit ki 2001 lakhi matam sing issue mayam akoi thokre am nuai taba ko aduna hariba particularly NSN gi kano sing sida akuida samam na ba ma haiba tare ko aduda yam kanna yam forceful leina hawrki bagi wari du madi akoi recognize tawi but akoi na kitang nuai triba pot ama khakti haidi adu pandam do amadu karino nagagi hoiba nagale lejari ko agi kuki jingi mizo adum khara lejari ko sigum masi yengkanda nong mata makoi gi lam masjid ama phau loksin gi daba Manipur history sai lising ani gi recorded history leire ko yana re ko 76 kings pan bagi record leire aduna whole chaitharong kumba ba ga ni si kanonde ningthogi oiba royal gi administrative kano mayam to document haipatare adu khara hena base tawraga social aspects mayam su yauri bani aduna kana Manipur gi wariba territory gi sautho amba kabo bili yaurba kyampol amjaw gi wari ko koi da danasri turian bauda kana yongna tawramba sipsagar yauramba gi koi da yam chawba record leidi ko 1948 ki event kana daga Borasana Maharaj naga lauthopa matamda Manipur gi ning tamba adum lauthu ini August 28 ko 1947 gi da lauthu ibini aduna sigumba mayam sigi record se ko yamna risuna leibani aduna sigi mayam singa sigi yengdana contradict eta tawrakanda some hypothesis kar the base tawrakanda like Nagalim natraga like Jalengam ga na ko mayam salau pusalaki bese masi history da yam sauba aranba ma sangibra haiba potuni hausu kanoni Manipur haiba aina palli di ate kasinati koina hariba furup mayam singa se yamna awang ma thaga sakhot minabado Rakeshwar koi lui yai ko sakhot minagadabani ko asi ekoi gi asengba thajabani gi equitable share equitable growth lai bai se but lairiba mapum gi maset taba othok taba mapum amakak thugai raga maset mayam gi sustainability amata leinadraga matam pamata violent oiba yamna oiba kano uncertain tawdaba haiba tare ko situation amada laiba fibam amada conflict situations adum pertinent issues ama oina lehanbagi porum thangjalakpase masimadi punna khangminagadabani haibani da adana Manipur gi apunbagi saktam se kaibase sungoi oithokta pot ama khakne maramde maset taba yadaba mapum haibado maset singduna mapum oiba yadaba haibani aduma khanggadawni haibani da aduna asigi pot thangjalakibagi issues do adu khangba watpa haiba tare aduga adum kitang force am toraka heda yani gaina tawudo ai ngasai chaitharong kumaba pangi
the whole definition of the territorial integrity of Manipur is defined the whole the relevant documents like British period 1991 to 1947 की मतलब like कि international treaties में अंदाबू की और 1926 की 1762 की Anglo-Manipur defense treaty वो है 1830 की कोई ये ज़िरी की treaty वो है को सिक्के पर like treaty में आम से ये उनका कांदा मणिपुर और as a nation state को entity so state represented the Asiatic civilization की so yang clear उन्हें labor port है बनी दा मतलब कोई सी खरा अदुम मतलब एक पलम्बनी कोई मतलब फंगदमिना को हारिबो मयामदु अदुम UN 1945 ता लाखि मतलब मणिपुर कमाई लेरमी 45 से मणिपुर पास फुल इंडिपेंडेंट को UN 1945 ता लाखि देना अदुगी period मयाम देन UN लाखपदगी दि मालेमगी ओइबो consciousness of territorial integrity Montevideo convention का लाख रेदना आइदि कॉलोनी ओइना लेरम्बा स्टेट सिंगदुना कॉलोनी ओइबदा लेखिबा मागी स्टेट की बाउंड्री मयाम दो अदुम माना मागी मनिंग तमला आकांदा मागी बाउंड्री दु अखोइ मनिंग तमना अदुम लेगदबनी हाइबना सिंगबा हाइबदी से कॉलोनी दगी खाइदोको मतमदा लेबा अमा लेबा मयाम से मागी बाउंड्री द सयत नरकनी हाइबदनी को अदुगो मयाम दु यंकांदा मदुगी कन्वेंशन द यावरिबा मागी प्रोटोकॉल ना द प्रोविजंस मयाम दो मणिपुर दो स्मॉल पिक्चर बसु फुल्ली कोई कनोनी maintain हाइबको अखोइ लैरगा लाखिबो पोट मयाम को इट्स अ रियलिटी नि हाइबनिदा अदुना बु 1949 द भारत के मन चन कांदा मर्जर एग्रीमेंट हाइदना तौरिनेबा स्टेट सिंगना तैना प्रिंसली स्टेट तैना तौ मतम द मर्जर तौगिदेदना मलमदि दे वे पार्ट ऑफ सम से मोगोन साम्राज्य हाइगेरा अदगी अतोप अतोप भारत की ओइबा सेमगलखिबगी मागी निथौपाम लेबाक सिंगी को empire सिंगी मरक चलखिबा लेबाक सिंग ओइखिबदुननेबा but Manipur was not part of those empires को मतम द लेरम्बा empire दि निथौपाम लेबा असो असोबा लेरमिदना अदुना सिगुम्बा मयामसी येंगा कांदा सिगी हिस्ट्री की कंटिन्यूटी सी येंगा कांदा अखोइना आइना करिगुम्बा खरा तौ मतमदा मणिपुर की मसे ताबी वाफन सुंगु पुथोइदबने मतलब जो ओइरोइदब वानी हाइबनिदा अदुना अखोइ मपु ओइना अखोइ लीडर्स मयाम थोलैबा मतम की इश्यूज सिना खनगदोइजे कमाय तौदना अखोइ जे पुन्ने हिंगमिनबदा यामना इक्विटी शेयर को आइना जाम अखोइना याम तोइ पनबा कोइ मरम चादना माइनॉरिटी सिंगसिनागा यामना अखोइ हेता अखोगी पक्षिंग द सिंगनबा पंगवादा वाबा पंकी द कीबगी खाई थाजनदबगी वाखन जे माइनॉरिटी दगी लौथोकपा देन मेजॉरिटी ओरिबा इवन मैतै सिगी चौबिनिजम हाइबा तारे मथोइ काबा मागी ममत लैबा अखोइना मिसिंग यामनिगा हाइबा वाखलंगा लापसिंग सिगुम्बा खैसि लौथोकदौनि हाइबनिदा इगोगा यावबा एलिमेंट यावरिनि अदुना मैतै लोइन तौय हाइबि वानते सिगुम लाखि पो गातनि को even Hindu की element कोशिश लैरिबा मैतै बामोन लैनरी मैतै बामोन मैतै पागन लैरिदन को सी अदम respect फन तौनगदबनी तौबददी अखोइना मतम द वारोगी बदी कनोनी हिंदुइज्म की फजबदु नते अखोइना फाइट तौग्रिसे दुबु लाना तौरगा ब्रह्म सभागा हारा काना चंतोन हिंखाय अदुना मेल प्रैक्टिसेस में हम तौग्रेबा लाना सिनबा हाइतारे माइ पावर नत्रगा माइ केनो एनीवे आइना पुसला इबदी सिगुम मयाम से अखोइना डी क्लास तौबा मेजॉरिटी सु को अदुन हंथाबा चमानाबा प्रोफेशनल मिसिंग दे यें काना कइनो तंग थुंगजु चाक थुंगम तन लेरजु मी काना अनि ग्रुप ओगा अमगा ग्रुप के येना मतमदा चमाना येना यापोंती अनि दुना खितंग दुम साना हेंताब नेत्रा अदुगुम मदु प्रोफेशनल ओइबा अनि दुना ngam हारा लोइ लोबुजु नतबा सिगुम्बगी ओइबो वाखन खुगन गाजे खरा अदुम कनो अंगन मतमददी मदुगी ममी ताबा को अदुम लैकी को कोइदा दिवारी लै बट हुजिक लैरिबा 1949 की मतुंगदगी दि सिगुम्बा कन्सेप्ट मयाम से तौरकान ब्रिटिश एंड कनो नगा लैम मतम नागा कुकी की ओइबा मैकेंजी की मतम द को शेक्सपियर की मतम स्वाइदगी administered area हाइबा तारे अखोई संगन खुचन तौरकान असुप जंगन अखोई administration त लेंगा की कनो से योबुंग हमजकान द खुद सांग थांकलगा सिगी एरिया सिंगै गायना सयम पारगा सिगी सिंग जिंगैना अदुनी सिगी सिंग जिंगैना अदुनी गायना मोई गी जलैबो ग्रुप कर माना बसिंगना नागा कौनी सिना कुकी कौनी गायना थोनजलखिबो पोतो अदु politicize तौरगा मदुदा यमफम ओरकांदा सागलखिबो पोसे मसी यामना हिस्टोरिकली कनो ओइबो colonial war ने हाइबनिदा
kano se sum even se kuki haro naga haro hari ba kano tilho gumane ba so mai maku sum pha last am yaram da bdo admai to dana magi makha da fall le ba 1951 dai ju khoi kano schedule tribe ki adagi SC ST gi pol la anyway adai dagi so dum recognize to la abani separate kano separately ngasai ethnic communities mayam se khoi apik apik lai dana I'm on boy no bo haro akom koireng adagi ban thalo dagi lairiba maring hari mayam sing se tunga recognize to ga laiba pot mayam se smaina masa se masa gi full ki identity mayam do khoi kano to ga na yokhat pi gedong ni haibani da moi se moi chap sa kano se aduna si yam kum na yengsin ba changi aduna khoi gi particularly hojiti kitang AI ki matam la avani so called the academicians and intellectuals of all the communities ko asi unite to sangi ade manipur da lai riba political systems mayam si do India gi mainland keno na lanjare khalaga su now ekoi gi pot mayam se ekoi nga aga laksa bani na still like what forefathers ko did in their time to sustain the unity and integrity of Manipur na hojiki lai riba miron chi da hojiki intellectual cerebral warfare ai tare brain gi lan gi matam ni na ko particularly interventions and the participations of the academicians and the intellectuals are very much important ko si matam jida aduna hai mayam si torga and then so called the leaders of all the communities masi yaring gi phawna ba kano sange kano singse moise ai mete intellectual academicians na magi weba narratives katang da ngaw leiba nataba ko ki hai ba magi makha da leiba so ko ki chips gi ngata su natabi da du makha da leiba mayam la leiri da ko thadau gi adagi hapke ki adagi kano gi gangti gi kari gi leiba mo gi ju elite leije ba mo educationist leije ba makoi gi leaders mayam do adu academician gi level thikada gi level oja gi level da magi levels mayam singa du da PR education gi mo ong da tor kan ta conscious gyan tamina bang khak sangi ba ko sida ko aduna haiba fulki leaders mayam se masi leiba so called academicians mayam do kitang hana asanabiu aduga tongan akhang ba saba aiba saba aduga ai wakan pagu pudo puje khoi pam de ko like professor Sana Jauba Nauria ko khoine amna ikai khum chari bo ja dugi matam da magi contemporary professor Landena adagi oja professor 𝐍𝐄𝐖𝐒 adi professor Horam na singa matam dagi yamna kanu oi ba haiba tare ko khoi the serious academicians haiba tare moi mayam du adum leminai famin nei ya matam da unei ko unabaduna maram warka da maram di moi gi makha da oja Sana Jauba duna sorak pa manipuri ina khallaga madugi particularly mitai mindset ta mana pi ba wakhalon like oja professor 𝐍𝐄𝐖𝐒 na mazu manipur pulak ki khallaka da particularly Jirialim community pi gi wakhalon professor Horam na naga gi oiba kano concept sida manipur pulak khallaga matung da naga gi oiba kano da khare na pi ga professor Landena na asai sin ku ki kano sida base to su manipur mo sanji matam da koi ju khangjau ya bane so matung injaba da adum any situation amada we communicate tawi aduga moi kana tawi habani da naina da khana tawrakanda makoi makha advice tawgi matam du some equal perspective amada koi gi kana advice tawragadi magi makha da laiba mayam do adum kana ni wari sabai yai aduga ing tappa kari masam lai habani hauji ti separation ji koi kadang lam gi wa na ti mi koi mindset mayam du separate tawba ko say among the businessmen like among the intellectuals among the academicians adu link up laite habani da adu na mai level du khar su hona view hai wa pum thang ge ko kana rek chumbo jana bi khre da duga hotigi yam headline soiba yamna hojik burning issue oriba all Manipur working journalists union AMCU general secretary na thadrok liba cherol amada hogiba koi me tha gida pangthokkiba ukul da pangthokkiba mangarak suba siroi lidi festival gi paulo bu chakhiba gontabi gi jaga mafam khrada wangmi singa tongba gari singdagi koi Manipur state road transport thaba asi thaba yaroi haiduna wangmi singda ayat apan pirakhiba amadi thoningdaba thodok kaya ama thokhiba oja aduga koi Manipur lenga ki chief secretary na tangdu letaba mi akoi gi mioi anina saba inquiry committee ama semduna thigalhan khi haibagi su thamirei amadi laibak thibadi inquiry adu matamdugi koi Manipur lenga ki kari karamba action lobirakhe haibadudi asi phawwa khangba ngamdri aduga koi Manipur gi pongmi singna taliba demand asi phangnaba lakliba August ki tang 12 ayuki pung 13 taba matamda kaisampat leimajam lekai community hall da wakat khongjang asi jathagani haina phongdorokli aduga Manipur da leiba CSO singna ju khongjang asi saruk ya biu haina phongdorokli oja che koi Manipur da ju koi
Manipur state ama wena koi gari da thabam thokwa mai khara thaba Central Force Paramilitary jing thaba yaroi haibagi ayap apan pirak ba si koi yam laibak thining ai ni amadi koi pongmi sing da bukta ayap apan pirak ba si kari pian da ba kari karam bagi mogi tumon laibagi ayap pirak pano haibasi ba sana thambi ole adum mamang sun palidugi train ni ko gi administration se democratic country amanate socialism adugi maming da ko miam si gi namtha ba ko den manipur tholi ba irang si miam ga si u da ba ko china ki ba gi wari ko america gi influence ko christianity da americana insert tor ga south asia gi kana part si da ko so christianity state ama sem na balak narak pa gi ko yang ngan ba wari hai ba tare si gi marak si da amuksu India ki geopolitics ta kana sin ku ki gatang Burma da ki leihoba haiba kana je furup si sinar kanda China gi marak ta war khana ba khona ba ko in the same time China sina asau super power ta amna aggressive kanu haiba tare ama da sangjalak bagi wari mayam si da akoi ga ji ning bajana te da aduna ni aina koina tang la ija te ka sina te justice delay justice deny che mai khangdam de khangi bani ko adu da moida sam army officer am gi morian du ga maitei asauba manipuri miyam jiga ani jida army officer am gi kanona kanone na lumme ba ko my reputation na fame aduna ena lumna lobu dunia ba aduna sas media ije the mouthpiece of kanoni people ni ko people's voice ni ba media ije ko aduna hari ba voice koina media gi ngate gi demand na te am ni call ta bi incident so yamna kanoni maram yam sa da hai ba tare ko adu heinous ko gi crime am ka sa mana ba yam perpetrated amani madu da tawkhri ba ko uniform na tawgi ba thabak so madu gi justice ama tawre inquiry committee ho miyang e ho du na tawre committee sema ga di my clarification am pira kanda kana kari mo lang ja har ga di madu gi some punishment am smai tawre men ko transfer bu togre bu hairo ama tora matung apology tobu ko sam ka soi gre har ga julo lamba ya po ni hai bani da authority from the side of the government ko hoji pr gi leiri ko imite suspension da assembly thamaga leiri bi authority khara leiri da even chief secretary gi loi benda hoigera the governor gi leben da hoigera he horop gi manipur gi issues me akoi loi khange hai bani da kanu sida madu yam sau ba soi bani hai bani da madu kanu je madu video footage akoi yam leinari da na adu sum yengura kan da yam tohi da thabang ne hai bani da adu soi gre hai walaga masi soi gre hare apology ma sam torong si thabuk nam ji kaim to lei roi do pu dam ba khongdor pudi lei lei atu ki mate usitaba gi kanu duda manipur miyam usitaba ne amda media da usitaba ai je ola ko mitu da ima ibn sing koi army gi gari da bukta kanglai pa na thajalaga gari thori ne ba sense of alienation do hen le hel ai bani da adu kari no ba manipur miyam si moina thaja da na lei mathak tu da amuk kaina thaja handa ba maram di no manipur no india ge kanu yaukhil imni ke dorge manipur leitre di india leitre ga bi keno ma kari ka uduino adu isam samna soi gre hare kanda sam mafam transfer tobuni khong diam ne like punishment ama kanu do pira kar matung amuna sigum ji thok tana khona ya loison ge do adu ke mate usitaba haiba tare adu ke mate koi gi lairiba kanu singsina india gi woriba administrative authorities mayam singsina people of manipur se understand toba ngambi da base aduna akoi mioi akoi mating leiba kan ko hi furu masa moina ko furu kuntra tare ni pala panji punjala kana manipur se yamna kanu ni akoi gi sangna lakwa puari am da base of entity ama khakni na ko akoi si adum pi as a pick na salient so si sa ya de be pai puna thamam matam da ko aduna akoi da concept ama khak akoi su yamna clear oiba sangi akoi miyam sina ko ama su ya ba ya da ba hoji si amani akoi na within the framework of india da work to da ba na beyond the constitution da to da ba tahum to group akoi si adum lai ko aduna maram di india ji part ama manipur ji india part ama na te ga na moi su mo rak to ba ki am da gi kan da maduda 49 ja sangra matung da mi mine gi wari ngata laksalak pa ko simo yam ji kan da hadu di akoi adum merger agreement pre merger status ta hanjalagi haba group among us ai tholok na ga leiri dana then kan tawga da within the constitution of india 1949 sangra ga su madu di leiba group sing aduna manipur gi nationalism du di adum manghan da ba haba tare ko adu kan da framework kan ji india gi jurisdiction manung ji da manipur gi report me am si kallaga kamana puthaga da gi haba si su is nakala du leiro pot ne ba aduna asi yang clear oba sangi amana amasu matam ka ko
ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯒ ꯄꯨꯊꯃꯤꯟꯅꯕ ꯆꯪꯉꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯇꯤꯁꯤ ꯐꯖꯅ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯥꯔꯇꯤꯀꯜ 3 ꯑꯣꯐ ꯃꯅꯤꯄꯨꯔ shall not be applicable shall not apply in case of Manipur gaina sentence amkhak hapiu gaina ko whether it is under 71 c da oigera koina yamna mong ta gidriba ko hilia committee ga lakhi ko ki mayam do adugu mayam do akoi adum observe tawri nainari ko aduna parliamentary guarantee or constitutional guarantee to safeguard the historically evolved ko koi gi kano se pre-existed territory of Manipur se masi understand tawrakanda accordingly makoina administration tawu matamda adugi levy and work tawudong neba ata yani yaroi harakanda yaning do pura dadna khulaina namjan medong sai peace ki German gi peace ki formula to adugi oiba martial gi oiba law ma laiba manba dagi democracy ki marumda kano ki sidida ko forces ki rule ma apa kano ki martial law ma satnabagi mong manba ko man bana ti sengna tawribani adugi example ni je aina sangjala ije tawbudadi goltabi gi kano to incidents ko reflection of the mindset and the activities of the kanani central authorities ko towards the even people of Manipur ni hai not is a case fighting between ko government of India or government of Manipur and the journalists kanona te ko aduna some logic ta kanoni media is represents people's voice ni and the people's voice namthabani akogi constitutional right mayam da deprive tawani aduna still madugi no aita pendaba mayam duna freedom of press freedom of expression gi laiba constitutional period right mayam da sustain tahudaba yadabani ne ba akogi media gi fraternity ta laibisin yaw mayam chinasu kanna masit ngasi khabar gi mamai nakan da hapaga lakpani ko education ji continue tor lakpani moi adum adu inquiry to submit report submit tawre hare adu makha sat pathok kotok tor kari review to bam yamna yaba poto di yam soigre haramine ko kara lokhatlaga adum yaw poto tawgidabdo aduni rakeshwar maramdana atugi matik yam thina hanthana khanbase yaroi haiduna kitang akoigi takna hoba natraga madugi against the left hoba stand duni ngasi media fraternity na lawri base so we have to support people from all sections have to extend say heartiest support to the very decision and the activities that the media fraternity has been taking up sain thamge oiba akoigi media singda elepan piak kibudugi matang ojana yam phajab tu bithami oja duga akoigi chinmi jing amadi koi longmi jing gi yam pendaba Thowan district ki manung chan leiba ko to manung chan leiba sangai yumfam part 1 amadi Mairen khun gi khunja sing gi ising isawna mayok naraba numit mangani phajilak la fawba ngasi fawba DC Thowal laingak na mari leinaba mieng amata changbirak lamdam asigi miyamna nungaitaba amadi phongdokna hori haibidi hojik se lawu singu gi matamnina hojik se kayumba hantak chahi season sida law thahaudragadi phawpa laudragadi laiba akoigi law pantha law phau chaba phangoi doribanina asi ising isaw amju nong kitang chubo ising isaw thumjalakpa patharakpa pumjalakpagi law singda pathapumdarakpa law ubaya daba ising chawsalakpa si koi mari leinaba laingak na su hapta ama henjalak la fawbada mieng chambirak taba dagi DC Thowal na su mieng chambirak taba haibsi kari karambagi akoi pendaba amadi akoi mieng yengdrabano haibadugi oja kari thambi oja maru sini adum sisu akoi continuity ama adum akoi negligence and then irresponsibilities from the side of the authorities ko aduga yar matang sida adum khabar da pukhala ise siam pare aduna athu matam de maji adjust to honingi tabudadi hauji phobda concern DC na mana attention pi da ko and then authority administration laiba masi mathakta ina kano Rakeshwar amtang haining ina akoi MLA jing laiba concern MLA jing do local MLA jing haiba tare moidu pura lokthuk khidrabin da enimite suspension ni moidum hingi tolop sari na pautai ko aduna ya moisu dum concern oiri haibani da si matang sida ngasai thamiba kana central rule gi mawong sia koi khangi ko 65 pi kegi 65 pi laiyo kano myam je aduna sigi yenguraga di concern MLA singtu adum tolop sari ko degi magi kano kegi development fund mayam ko local area bu moiro
mai pesa gi wa tok thok kan da mai attention tu yam mathau ta bra adu su adum kanoni lawphum thui na lawi khali ko alegi lairi ba pot mayam su hojiki pukhala am yam thuna kanoni address to ningi aduga yaringe akhoi di largest kanoni ko employment peri bani agriculture akhoi gi oiba kanoni hajiki mapung oiba kanoni sathok ni ko phauthok ai je phaugi haise aduna ayamna surplus economy lejeram ba pot amagi wari ni akhoi de hojina amuk ayen jenga lak padama akona pan tang ba ayen jengi policy ga ja khoi tona understand tau gudo sangi ko limna sum kan pijara lim sum pijara ga isagi workers manghala kanda last kano hoi ji phau hau bu thong mayam ji ayen jengla loi namsale adana aduna ngasai akhoi gi phau mayam si kano mayam manghala matung de last ayen jenga ning thoi ba hora amni hoji ke ni tang matam da dukan da ayen jenga masu kano se metei phe phau kano cha hep chenga ba tare hau baji da maman hara mandaran pa amani gi wani ko ado last di ayen jenga maman wang khala ka do ni dependency sum na wang khala pa ai tare asigumai policy mayam je then I historical perspective kan sum pusalo dia da ba lai si khangmin na bani ko ado 1939 gi kari gi ma pi lang thokri man do sing thadokpagi wari ni habni da kano ni akhoi ti thadokpa export tobagi wari ni ba tawrano akhoi son da khara wali kholi ga walani ga na adu surplus economy le ram adu di chumme ba koi da sagi pothong ni samarang kai le ram hojin na dependency si wang mani dana in the name of development chakhot pa civilization gi kano da aduna real perspective real kano da yemura ga di akhoi in all situations the deteriorating kano ne ba kano status amada ne ba handar ije ko dependency wang khala pa ai tare mindset se aduna pochai de depend torpa kana jib car materialism ja kana depend torpa na mindset mayam si colonize tawgram ni kuma aduna si mayam si yenga kanda madugi mindset ta longmi ga jikari my importance ka se atum u da ba ko ko si da bureaucracy gi ron jam chawi ko aduna bureaucrat officers mayam si mai ji id kana da hen authority de gi hen they have more responsibilities than the higher authorities sai batare ko people ga direct contact tori se like this is my STO adagi magi mam SDC laiba mayam sing si people ga direct contact communicate dominary ba jing se their responsibilities are more important than their higher authorities ministries ko adun thamningi aduna kama khoi gi kanu sing si sisu tum khoi kanu review adum tauba matam sai ko like elected persons mayam katang yeng chin ba katana tana manipur the situation that we live with the administrative departments kamaina ko pasanga khakna kanu changa matam da file ma da ikari kara satra di yada bagi kanu masum karo yam chamna leidana yam noi ta ba thodo ha ba tare madu yam wa khang da ba yam chakhat da ba sai kanu ga file am da pasami jama pi jaga di ko ki status ta madu da pachat salaga na lem ga manjalak ba lema manjala ba kanchal manjala pa sigi kanu mayam ga se koi khara yenga dong ni ko aduna si mayam si yenga kanda people da sum neglect to gi habit lam la pa matam na people gi issues mayam se masi address tong na ba tong an sufficient wali but the people some section majority section amana magi problem la gi tar ga di maduna some magi kholaw ma voice ama tholak tar ga di ko and the concern authority na should try to address it na in the soonest possible time da mana committee se amani khang di address sa to gi report mayam ni khabar ya hon ni ai ni da progress se lakna hona ba da ko aduna sigi prolong mindset bureaucracy gi lai ma gi kano maya kano quality hai batare ko masa gi shape enoma lai ba hai batare aduna hai bureaucracy mayam ji ka people ga submit to me yimja kai sa da hai ro punsi mai hing da hai ro ko dum ui dana ko car ma ga tongo adum masak uhanda bi car ko yum mak ta lai ro wan khajan bi yum ko aduna socialization si yam wat pa hai batare na bookish knowledge ta khara base ta ga gk gi inform ora ga lak ba social kano da participation da gi absence oi ba maram aduna people gi kano da soirak pa mayam lai ba do si mayam ji sim thok ta na di masai gi not only hari ba thawang gi jaga du gi lomi khata gi wafun na te ba hoji har gi isu bo ro adigi jaga ma gi kano level gi bu oi ro
amagi in all kano da madu equal kano ma thokane ba hojiki ising chawba case am tholopagi adai area du kano torkone ba aduna sigi ahob mayam sing sta kachik phamina je overnight akoi loisem to yaroi khangi ko but akoi na ngangjari ba saksari ba mayam na criticism pire i mayam sisu masisu adum yumpham phajana adum yawbani na masi pihan dana silak na gadong ne ba kamai pihan do ge har kanda ingon da paisa pi bana traga i je na kihan madu nataba ngasai issues mayam do thondraga akoi da kitang penja ba de kitang shoira su to is human being ko mi ba kana soiba laibani adi taraga di soiba khara do kanuni adum ngapam tu ina gaina akoi da khalan ba laidana adune kanuni adum haina yaji mayam public te puthogi gumji ga ije hi conscious lehna bo hona ga bani so say the attention participation and the very activities involvement of the concerned si kanai tari bureaucrats hai batare ko masi yamna invite tawjege request tawjege athu matam da si issue ji hoigi kanu headline da laksale ko media gi then discussion na khana jare adana without delay ko with immediate kanu da laitana masi address ta ming chung view abo apin thamge ko duga da khoi yam burning issue ori ba khoi youth sing da chahai da chinjang ni sa pasa gi matang da khoi headlines da state asida security force na law na ya da mawong da thabak chatha ba sina phagat ba lepri manipur police control room na thadorok pa waron namagi matung inna manipur police na miyam dagi drug ka konana phare hairi police ka paw amagi matung ina mioi ani adu kakching district ki manung channa laiba national highway 102 gi palen thongwang madagi phabani hairi pharaba mioi ani dugi mamingdi hida hay tula chahi kuntaret tengnopol district Faishang Beng Bidana Part 1 More Ward number 3 Amadi Muhammad Islamudi Khan Chahi Nifu Manga More Ward number 5 Tagini Makoi Dagi Chorangna heroin powder 47 Haptuna Purapa Soap Cap Ahum Amada Octori Shoma Konana Fagale Hari Wazamasi Akoi Hogiba Akoi Hana Siemu Biramba Bong Nongtomba Men Birenching Zo Yamna Akoi heroin Gin Nishagi Wapigi matang amna pukhat piramiko khana naina ba yan thatpa masi tawa fatte masi maru phangna muthat kadawne haibagi kayam burning sudo pukhat pirame do hoji lei riba irang sida khoi lambi gi state forcing na section da bagi ni oiga dura moina puthoroi ba lambi adagi porak liba low riba jaga si phajan bangam driba amadi khoi maru phangna muthat bangam da bje masi khoi manipur gi mapi pa jing gi soiba oiga dra na daga khoi youth sing da Tuhati na ba thabak paikhalak liba masi kamai tawrogadi khoi nisha mayai ka ba nisha khoi gi popi number 4 si heroine si kamai na muthat khigani adagi bas oina kamai na khoi youth sing gyan ta hangani habsi ko ja tum thambiu Rakeshwar puna maki horok phamni ko kana si conflict situation gi ko youth sing sigi magi mayanglen thudek ba habisina ngasai gi pillar of the nation hairiba si tawrakana khunai jima mutna bagi matak tu oiri bani ko then another has money aduga yamna kana world yam line tawrakanda yamna illegal we pota drug cartel ko drug trading ko number 4 heroin leiba ton be pitra million akoi gi kana now for sumra scenery ba kanu magi chemicals mayams ko mayam sigi lalon basina masina khoidagi hena kana to ba ko pa kanoni ko pasa thok pa haiba tare ko kanu malem gi ba lo na su ya ta ba aduga leiba amagi ponama pura mathat ke hai tare ga di hari ba posida yimpham mor kanda ko aduna china gi opium war gi akoi gi history akoi nan tar kanda china na kyam suffer to gi hai kanda madu gi lan tho kanda ngasi china kanani world gi super power gi status ka jari ini ko aduna sigumba mayam se koi khangba changi adu koi di china na opium war haugi bagi pot adu gi stage da hojina adu gi kanu da sanghel lakta gi tawri ba pot amni ko adu then conflict situation started since May 2023 ko sisu drug mari lena ba deforestation reserve adagi protected mayam forest mayam si encroach of chalakanda or deforestation gi asoba malpractices mayam tawrakanda man popi tharaga tawge badre kateni then akoi da adum pro novel like ko sigi pota maram di golden triangle gi kana se issues je akoi chonda india gi north east kana ship tawre haibagi kanoni aduna loan natraga phong bu natraga su aron ba agency mayam masidi authority ko asoba drug lords haibatare makoi gi policy ji koi nei nei nadriba ko makha da carriers mayam koi gi sigi khara puri ba kholi ba mayam si crore gi tabang ni ko
aduna achauba kanoni kana food ki hori ba source of kano mayam du yengdana koina sidida kano chen masa mayam thengna bi wari ni tawri se ko still ta khogi kano singsida kamaina golden triangle gi leiriba posak asina wo prithvi da pi riba achauba impact ko then masigi root to river drug ki ambi river in north eastern region particularly say even Mizoram and Manipur reality ni and sigi mayam sigi policy program torakanda koina mathwai pandabadi pot ne badrak aije mathwai panba mibok thingba khotpagi changan ko tawbung amakan mathwai panda posina sam changelakpagi wari ni memne sigi impact se koina yam section ni yaudoni government of India na maramdi Manipuri kuthang sakriba pot myam se Manipur ta sigi mang basidi akoida yam thengna ba pot ne ko maramdi akoida example lady 1975 ta akoida nisabandi yaudona ta lai yu degi kasai gi kano number 4 kari मैम लाकांदा अदुना HIV AIDS संतोर पद मतेंग पांगखिबा मसेना को अवेयर वे होगदबदगी सिरिंज पुनबा दुगबा मैम लेदे को सिगी इश्यूज मैम से थेंग रखेबनी अदुना समाना पूरा कोई मांगना बसेलपदगी मा को नुपी मैम थोला गाना कोई 1975 तनि साबंदी इहो नसी ओदनि साबंदी मूवमेंट साबंदी इहो वना तौदना को mana pai bijing na sibudi madugi ron do lahora lehori neba sigi kana mayam se yam kupna haujiki matanga sunaba among da kun yeng wasangi masigi particularly north east as a transit point ko transit line gi matu ngina masigi policy program do lerang gani ko adu akoi yam kuin madu mapan thola kan da koi miam do uhon basang koi ude ko aduna masigi upayam je sizinarkanda last phongna power paiba ko akoi kano mayam sigi kano su leibase even India gi oiba kano haibatare ko leaders haibatare then state capable leaders mayam se always somehow masiga adum link up tongna bo hona gi baga leibra adu de hena amandi paisa de pai suya ya da ni ga na khan bagi ko either trading the yaw the bagi oiro anatre araga madu mari laina bada madu kana phada bi khota bi gaida tar kana percentage ki issues mayam amada de khulai mayam se bagi mari laina re eba nataba kana da aduna masidi da kana information se kana ni ngasai gi top to down haibutare asigi kano da section khara masida akoi involve tawrieba an hausina akoi da kano attention tawribasi phaba ngamonga aduga akoi gi danthokpa ngamdaba ani kagi wari ne that means police ma phaba ngame da mana phaba ngambasina ngamdaba kangum leigreba natra power adu zu leire ko aduga hayo police ki lebian sina kan khang na phaba ngamdabagi lebian ma ama higher authority political point da wero ko amo wero ma adugi so national lebian gi issues ma ama da khangina da saba only hojik leire posidi police ki lebian da mana don to makha da leiba puthok pusin tawriba mayam dugi phaba gi wari ne ba sisu adum phate ai bana te yam phariba so ba masina pallam di khari bane ko tawbudadi asmaishim to hol kanda youth mayam inkhal liba kai mayam se dum victim mu hele ai da sidai da puthok pusin tawri mayam se ayamba dum youth ki pere ta gi kitang kana to busu yam improvement tawri ai da saba moini puthok pusin tawri moini sena si yanglen saru pillar nation state ko si manghan bane ba tawbudadi acho ba cartel mayam drug lords mayam adagi roots mayam adagi mayam chingdo phadana akoi nainadri ai da yingjan dri ai da madudo kamana thinga ge hai matam da political commitment ko politicians singna masideda kano tokshan daba ko andagi then border gi basic hero army gi wera mo gi leaders kano gi border ga icing gi responsibilities ko csos mayam gi responsibilities ko sigi mayam se sigi weba kano si responsibilities sangi then identification si patana amuk to golden triangle gi na kama impact lai hojikti manipuri bu hena thadu ai bra golden triangle thajal le ai bra kram bari lai pose aduna hojiksu adum posi lepira miyam se transparency soil henda bineba si partition khazala kana mayam se amaga basang sin yandra kanda akoi sigi ji pura akoi masen ngata homing ka bin ka furu kuntra tare nipa mayam se hato ka hachen ga phujing ga changna yada lari marak sida whole mogi keno mayam se strategy mayam se low bineba yam ta hoida ba thabang ni ko mineral chingthuk bi gi bu oiro degi ka resource mayam ko no to bon no oiro highly dependencies da lai hala ka da always moi da keno to ka na som
hang lai subli sana basi masi open secret oire ko aduna swai collectively ai koina karim kana roi ko amana michang tongna ga khoi masen kana tongmina ba adugi mutta khoi lairiba fur kunta te ni pana panse punsin na kana khoi leaders intellectuals academicians ko mayam singa sigi kana sikta khoi punna kama himina ga dagi khoi fut mayam sigi sai sin kama sinaram ga dagi ai bana singu mayam singa se masi address to hobuna khwadi ki best kana solution soi gani aina na ke so thamge ko aduga ko ni si analysis si roi bada achani ba sina yamna thamo sokninga yamadi mama mapa graduate we bajing mi pa ningai we ko ngarang simakta da masak khangdaba gari macha da lakwa miyo yamana angang ama school chuti tharak pagi tanja da kidnap tawduna lamding chingdagi pukhatkiduna pukhatkiba angang to khoi aram bai tengol unit 18 gi thongna pharaba chinau sin rescue to hore na haibagi headlines ta manga si thambire osa masi school lagi angang kidnap taw khiba haibase khoi thaina halaman jingna wari libada khoi churan thaba lai khole kaina wari libada khoi tari ta jawi adu hakthena na thengna hogde thengna jabe adu ngarang mokchi da khoi hojikti every gate every corner khuding CC footage thamna ro ngaktani adu masi masak maming khangba ngambidriba natraga masi angang si kamaina gate tagi kidnap taw khibano aduga khoi thongna farab aram bai tengol unit 18 gi sinau singina kai rescue tawram daba taragadi thoning daba thodok adagi crime kayama ma ngasi problem thom bayai morning jida pau I pau taram basu ya adugo shona sandana aram bai tengol unit 18 gi thongna farab sinau sin rescue tawbi hobusimati adugi matik thagachari adugo masi tawram daba taragadi oja thoning daba thodok se kyam tholakani mama pa oibasing nasu ai ki sa da thoktragasu ni pai jaba akachaba skun ben makta tharagasu thajadaba lakpa asi kamaina koi school gi authority sing na section thorang loro ga di oja thoning daba thodok asi dagi thogdaba si kamaina thamine amda gi motha adunni adu mamangi dak ki kai gi torise adu mari leina pa ko kidnapping gumba adagi kano extortion adagi tongan makhani kano mayam se asai ki corrupt mind nai batare kan khanda bangam da threat ko gi drug threat ki kari mayam lai base sigum mayam gi totality ko the irresponsibility of the political and the administration mayam dagi kano ni hai batare ko residues mayam ni ko tholaka ni sigum mayam je ko edum top conflict situation da ko nei na dum thengi then China gi opium war mu pan gi ko opium war du na hela ka matam dum manung thoki ba crime mayam adu gi paso dum wori ni ko maram maduna hujik aham tak da ikano gi aramai tengu gi unit 18 ko ai thagat ba thamjage maram di ma ko intervention ko ko yam wana lai bani aduga lebaki leiba ko ngai la mi hoina hai batare so role am lo ra kanda hujik ki issues ta involve to ra kanda hujik kano ni sisu ai nakalam dadi am pharga thagat laga nakalam du nuai ta ba leirimni maram di am youth nga tani ko asi mayam youth ki period sida even like sudi attention ko picha ga do matam leiba ngak pa daga laihan ba adagi moi masada sum kano health ki kari nutrition gi mind potential leiba nga tani habani da ngam kha da antai kan moi koi energy achau kano khak koi sidida kano lan na kano to lei ni ba properly harbor towning ba haiba tare state government gi policy ko la kan da ko youth mayam se like BDF ki area da na traga ngam khoi lami wena territorial forces wena ga tor ga regularize to biraga kano to bogi issues mayam se khana haningi ko aduga sigi phim da som thamakan da moi pocha pesa to pujuna te amjuna te ko imung da imung di sana matum ma dei moi kano ne khanjara kan da so asang lo ne na kano lai put mayam sing se masi ikang bi da ko ando ngakta kano yaw mayam si akoi da yam noi to phawi anyway sigum se kano with immediate kano da response to kan da ko rescue to ba masi akoi yam pare but malu da to bagi tawriba kangu si kanano haibse yam thuna thijen ba phaba ko pagi kana se masigum se yam thuna kan tawring ge di ko handara kani haibni da koi gari uran magi ora mo yam thu na ngasai gi phaba khot pa na jaga ma gi punishment pi ba ko sigum ma ya gol ta bi gi justice denied ai na hoji po kano pi de leba samai na ka pha ga ga madu gi punishment ka tong te bang hal ga mapan na mung leram ba ko mai marang gi matung na pha ga har ka chalang to kan da su yam na miyam khangna langa ka do khar ka jen na ka de yogra te is compromise to wari miyam de lei de ko maram na factors mayam singa si kamai to no hai ba si kana na thuan bano kari maram gi thuan bano aduga thokpa hai ba si madi khara di thola ani manipur de lei ba situations mayam si in all aspects ta simadi phai hai ngai leitra ba ko wakhan si da warak pa aduna sai gi
hungry man is an angry man ko kari matam da puklam badi adum mi je saugalli ko mi je nate hui udong bo ko aduna sigi mayam chi da charang na ba phibam amada lariba mayam sing stress lariba sai depression gi kari gi sigi mayam marak chi da particularly ngasai gi crime hai do ngasai gi drug ki trading gi bosalai ko mayam adagi ni sai kari gi mayam laksala pa ji masina yumham waraga maduga laiminaba miyoi adugi mindset adu kano yamna kiningai film amani habanida aduna hojikti akoi matam leba khibika CSO concerns and then like it is moi akano train to bokangu ni ko aduna sium khali henna kan to honingi then hariba sinski matakta ngasai gi concerned authorities like police ki karigi laidana ni crime ki karigi senariba kan center authority department me amse masi atuda masi kano action lokhalani ngi di ko yam to action lokhalaga di commitment to bogi sang ji handar kan ba masi to yarna dasa taina waina zenda laina ko chai jaina ga haibagi kano mayang se akoi khanganingi tawudadi hari myam se society ji yam corrupt oiba society ma oiba in all aspects da yamna film support oibani na pulap to ke punsalak bagi residue mayam di product amane na loge should be addressed ko cautiously attentively ko yamna section na khoi lomina basangi amona sium se thokta ba haiba wahai sini akoi na hoji akoi dali upay bu ko makha ta na sium thok se amona thokta na ba ai se haira ani ko siraju amona hinga roi du mi do andagi only rip piraga si mi gi lotion bagi stage amadu ko adum laibase masini mayam khanmina basangi si tung mana masumba dona pam daba dagi koi manipur da irang thok da ma pa jing na zu mi pai ga da bu thok mun thok ta bu so oza daga chari oza gi chilaba matam kya kai thok bi do na koi notice window gi analysis ta so ga bi do ta notice window gi ma kai ti oza bu hanan taram chari amadi krum jari oza ngasigi new analysis asi lo sinjare matang asida mayam pumna mo por roi bo ina krum jari daga Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Central government ki thabaki exam mai pakke khallagadi kari pagadabano khangbadagi kari paroidabano khangbana hena maru oi. Russell Coaching Institute mayang Imphal SSC Defense samadi banking exam singi tha taruki boarding course hauzaragani mafam asida boarding da leiba satra khudingmak thabaki exam singda written da 100% success oiri mafam asida sakdaraba retired navy Air Force samadi subject expert singna takpi tambiri boarding da leiba satra sing nomada pung tara ozaga lunena larik pahanbaga lunena pung amagi physical training su pijari mafam asida subject khudingma ki shortcut methods su takpi tambiri akagnaba sit masing kun khaktani yawbining basingna mayang Imphal Bangun buya leirakta leiba Russell Coaching Institute ta lakpiraga registration tawbi hau natroga akupamaro gidamak mobile number 8289 833 957 da contact tawirau. Welcome to Uttaranchal
Hakchang phana thamge hairabadi iramda masimakta leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mafam asida thajaba yaraba amadi sel yamna changdana specialty kun henbada ana layengbagi khudongchaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layengjari. Aduna state wangmada amu karigi chatlugani aikhoigi manipur dasu hojikti awangba thaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patap yumpham oiba service lobiyu. Babina Hospital, where hope meets compassion. Akupa marol kidamak Babina Hospital, Sajiwa Jail Road, Khabai Soi Imphal East Lengsin birau. Natraga aikhoigi phone number 6909 390666 ta call to birau.